and Cosmetic Rules 1945 amend tawbiyo amade e-pharmacy sing regulate tawbiyo haiba demanda All India Organization of Chemists and Druggists AIOCD na leibaga sida leiriba pharmacy khudingbak ngasi Thong Lonbagi Khongjang Changshinkhre Manipur gi oina su Khongjang ngasi Manipur Chemists and Druggists Association MCDA na sagatuna Changshinkhre Khongjang ngasi na maram oiraga lamdam asida leiriba pharmacy sing thong hangna khide adom moinamak Khongjang aduna hospital campus manung da leiba pharmacy sing di konsin khidabana hospital manung da leiriba pharmacy sing di mahausa gom hangna khi ningsing bayabadi tha sigi tara humdoida birtikendrajet road ke rob mahal teng talaiba MCDA ge office ta pangthokpa pawgi mifam amada lamdam asida leiriba pharmacy sing thong lonbigi Khongjang changsilagani haina MCDA ge General Secretary Thokchom Dizamani na phongdokpa leikrabane pawgi mifam aduda mahak na miyamda mathau taba hidak langthak sing mangjongna na leisilaga thamnaba so khanghan kibane amaromda online jain sing na leibak sinba thungna yolakliba hidak sing asi chada humputara romdi genuine oidaba hidak sing hoire makhoina achoba discount kaya utlaga miyamda mami thakhanduna Sajinaba hidak kaya yonbana miyamda chawna akaiba oihale masi khangdaba patient singnadi ahongba mamalda hidak phangle khanduna leiraga chanaribane matam kharagi mamangda su Punjab ta lupa crore tare tongi sajinaba hidak phagat khibagi thodok leikre haina mahakna phongdorakhibane